ꯑꯆꯧꯕ ꯃꯥꯏꯍꯧꯂꯥꯡꯄꯣꯛ ꯑꯃ ꯊꯣꯔꯛꯄꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯨꯇꯤꯁ ꯔꯦꯕꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯇ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛꯄ ꯅꯪꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯗ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯖꯔꯦꯜꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯀꯌꯥ ꯑꯃ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯒ꯭ꯂꯣꯕꯦꯜꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯦꯛ ꯐꯝ ꯄꯥꯏꯔꯛꯄꯒ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯒꯤ US ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯐꯣꯔꯃꯦꯜ ꯄꯤꯁ ꯇꯣꯛ ꯑꯁꯤꯗꯒꯤ US ꯒꯣꯚꯔꯟꯃꯦꯟꯠꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯅꯧꯅ ꯂꯥꯛꯂꯤꯕ USꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯄꯣꯂꯤꯁꯤꯁꯤꯡ ꯄꯨꯊꯣꯛꯄꯒꯤ ꯑꯣꯏꯅ ꯃꯃꯤꯡ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯇꯦꯔꯤꯐ ꯊꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯂꯤꯕ ꯐꯤꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯇ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ USꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯃꯍꯥꯛꯅ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯁꯤꯅ ꯄꯤꯔꯤꯕ ꯒ꯭ꯂꯣꯕꯦꯜꯂꯤ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ US ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟꯁꯤꯡ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯀꯔꯤ ꯀꯟꯗꯤꯁꯟ ꯊꯝꯂꯤ ꯍꯥꯏꯕꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯩꯅꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯆꯞ ꯆꯥꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯣꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯦꯗꯤꯑꯦꯇꯔ ꯑꯣꯏꯅ ꯂꯩꯗꯨꯅ ꯐꯣꯔꯃꯦꯜꯂꯤ ꯃꯍꯥꯛꯅ ꯁꯤꯟꯗꯨꯅ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯍꯟꯗꯣꯛꯇꯨꯅ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯗꯤ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯈꯤꯒꯅꯤ, ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯃꯦꯗꯤꯑꯦꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯩꯔꯤꯕ US ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯁꯦꯝꯂꯛꯄ ꯄꯣꯂꯤꯁꯤꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯄꯣꯂꯤꯁꯤ ꯑꯗꯨ ꯁꯦꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕ ꯑꯃꯃꯨꯛ ꯇꯧꯔꯛꯄ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯟꯗꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ USꯒꯤ ꯑꯣꯏꯅ ꯃꯦꯗꯤꯑꯦꯇꯔ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨ ꯐꯣꯔꯃꯦꯜꯂꯤ ꯋꯤꯗ꯭ꯔꯣ ꯇꯧꯔꯛꯑꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ USAꯅ ꯐꯪꯕ ꯌꯥꯅꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯔꯤꯁꯣꯔꯁꯁꯤꯡꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯍꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯗ꯭ꯔꯣ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯄꯣꯂꯤꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯩꯅꯔꯤꯉꯩ ꯑꯁꯤꯗ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃ ꯑꯣꯏꯅ USꯒꯤ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯐꯝ ꯄꯥꯏꯔꯛꯈꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯃꯍꯥꯛꯅ ꯏꯂꯦꯛꯁꯟ ꯃꯥꯏ ꯄꯥꯛꯈꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯏꯟꯐ꯭ꯂꯦꯁꯟꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯣꯛꯍꯟꯒꯅꯤ꯫ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯟ ꯑꯁꯤ ꯍꯥꯟꯅ ꯐꯍꯜꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤꯗꯃꯛꯇ USAꯅ ꯍꯣꯠꯅꯔꯝꯒꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯄꯣꯂꯤꯁꯤꯁꯤꯡꯗ USꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯌꯦꯡꯁꯤꯟꯅꯕ, ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯟ ꯑꯁꯤ ꯋꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯚꯣꯠ ꯀꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯚꯣꯠ ꯀꯥꯕꯒ ꯃꯥꯒꯥ ꯃꯦꯛ ꯑꯃꯦꯔꯤꯀꯥ ꯒ꯭ꯔꯦꯠ ꯑꯒꯦꯟ ꯍꯥꯏꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯈ꯭ꯔꯦ꯫ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃꯃꯨꯛ ꯑꯣꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯣꯂꯤꯋꯨꯗ ꯏꯟꯗꯁꯇ꯭ꯔꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯃꯨꯚꯤꯁ ꯐꯤꯜꯝꯁꯤꯡ ꯑꯁꯤꯗ 100% ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯑꯃꯦꯔꯤꯀꯟ ꯁꯤꯇꯤꯖꯟ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ
ꯃꯨꯚꯤꯁꯀꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯑꯁꯤꯗ 100% ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯆꯩꯊꯦꯡ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ ꯖꯄꯥꯅꯤꯁꯁꯤꯡꯒꯤ ꯑꯦꯅꯤꯃꯦ ꯁꯦꯔꯤꯁꯀꯤ ꯃꯥꯡꯒꯥꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒ ꯌꯨꯔꯣꯄꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯨꯚꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯦꯄ꯭ꯔꯤꯜ 30, 2025ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯖꯔꯦꯜꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯔꯨꯑꯣꯏꯅ ꯏꯖꯔꯦꯜꯅ ꯍꯧꯖꯤꯛ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯋꯦꯁ ꯕꯦꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯃ ꯊꯣꯔꯛꯄꯗꯒꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯃꯐꯝ 100ꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯀꯟꯕ ꯃꯩꯖꯥꯎꯁꯤꯡ ꯆꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯖꯨꯗꯦꯟ ꯃꯥꯎꯟꯇꯦꯟꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯩꯁꯤꯡ ꯆꯥꯛꯂꯤꯕ ꯑꯁꯤ ꯃꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ IDFꯒꯤ ꯑꯣꯏꯕ ꯑꯥꯔꯃꯤꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯩꯖꯕ ꯐꯣꯔꯁꯁꯤꯡ ꯍꯧꯖꯤꯛ ꯗꯦꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯦꯃꯦꯟꯗꯒꯤ ꯍꯣꯇꯤꯁ ꯔꯦꯕꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯃꯈꯛꯇ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔꯄꯣꯔꯠꯇ ꯇꯥꯁꯤꯟꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ, ꯃꯤꯑꯣꯏ 9 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯍꯣꯇꯤꯁꯄꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯍꯣꯇꯤꯁꯇ ꯗꯤꯔꯦꯛꯁꯟ ꯄꯤꯗꯨꯅ ꯏꯖꯔꯦꯜꯗ ꯑꯦꯇꯦꯛ ꯇꯧꯍꯜꯂꯤꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯃꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯁꯦꯅꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ 10ꯔꯣꯝ ꯆꯠꯊꯈ꯭ꯔꯦ꯫ ꯍꯣꯇꯤꯁ ꯔꯦꯕꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯂꯤ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯃꯇꯝ ꯈꯔ ꯁꯤꯖꯐꯥꯌꯔ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯒꯥꯖꯥꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯇꯤꯁ ꯔꯦꯕꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯔꯥꯎꯕ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯄ ꯊꯦꯡꯅꯔꯤ꯫ ꯍꯣꯇꯤꯁ ꯔꯦꯕꯦꯜꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯄꯥꯟꯗꯝ ꯑꯁꯤ ꯏꯖꯔꯦꯜ ꯑꯁꯤ ꯑꯦꯌꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯌꯔꯄꯣꯔꯠꯁꯤꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯅꯣꯡꯊꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ, ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯖꯤꯟꯗꯨꯅ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯍꯟꯗꯅ ꯑꯥꯏꯁꯣꯂꯦꯠ ꯇꯧꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯥꯏꯔꯟ ꯗꯣꯝ ꯍꯥꯏꯔꯤꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ, ꯃꯁꯤꯇꯕꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯥꯏꯔꯟ ꯗꯣꯝ ꯑꯁꯤ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤꯗꯤ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯗꯦ, ꯃꯗꯨꯕꯨ ꯊꯨꯒꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯣꯇꯤꯁ ꯔꯦꯕꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯀꯥꯞꯁꯤꯟꯗꯨꯅ ꯏꯖꯔꯦꯜꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯥꯏꯔꯟ ꯗꯣꯝꯅ ꯃꯗꯨꯕꯨ ꯊꯤꯡꯕ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯍꯣꯇꯤꯁ ꯔꯦꯕꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯃꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯖꯔꯦꯜ ꯇꯥꯟꯅ ꯀꯥꯞꯂꯛꯄ ꯃꯤꯁꯥꯏꯜ ꯑꯗꯨꯅ ꯏꯖꯔꯦꯜꯒꯤ ꯂꯩꯃꯥꯏꯗ ꯇꯥꯕ ꯉꯝꯂꯤꯕ, ꯃꯗꯨꯕꯨ ꯑꯥꯏꯔꯟ ꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯨꯒꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯃꯁꯤꯒꯨꯝꯂꯕ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯏꯖꯔꯦꯜꯒꯤ ꯑꯥꯏꯔꯟ ꯗꯣꯝ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯕꯨ ꯀꯥꯎꯟꯇꯔ ꯇꯧꯕ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯁꯔꯐꯦꯁ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜ ꯑꯃ ꯂꯣꯟꯆ ꯇꯧꯔꯦ꯫ ꯃꯁꯤꯅ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯠ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯁꯣ ꯇꯧꯔꯤꯕꯅꯤ꯫